Silongda Kuki Mari sibagi khusido adugi photo do ubada thamoise adugi matik pili haningai leite moigi khusido sadagi hena tamthina makak ga hatlibado ubada thamoise ga kharadi piliaba moidi adumaina ta sigadabani noi sibhamdi adumaina ta sigadabani Silongda sakhangdabasingna drug lalonba Kuki Mari hatkre mathangda Kasarda su Kuki ahum khulaiga loinana phare noi loibagi matam yaurabani pau taminagisi makhata na pau faja pitharake সবচেয়ে বড় খবর পূর্বদলাই কুকি জঙ্গির 3 সদস্য সহ আমরাঘাট এলাকার এক অটো চালককে আটক করেছে কাচার পুলিশ গোপন তথ্যের ভিত্তিতে মেঘালয়া দাসু কুকি এসটি লিস্টগি লৌথো ওয়াইনা আদুগা বাংলাদেশ ওমদাসু কুকি আইসে কানানো আইসে ফাজানা খাংনারে আইসিগি পাউসু তামিনাগিসি Meghalaya su Kuki Singh Scheduled Tribe list tagi laukthokadabani haina akanba mongda protest torokre Manipur da tholiba Kuki narco terrorist singe lan namaram oiraga Bangladesh jauna India gi mafam khudingda Kuki kanano haiba khangba hawrabani Kuki do thau han chatpada pam gi mi dana thau pibiraktre ngasi se nungaiba paw mata taba thamoi se aduga aina khara yamna kege kharane paw sena taminagi seba loiraga Kuki minnai no gi wa khara thamake Kuki nebu hairade thau piba yaroi haye haiduna oil pump da leiriba mayangduna thau piraktre haire aduga Pari mom challenge sibu yengbiriba mayam punang pu ikai khomnajari ngasi video se Kuki lamsi siri aina paw se tabdagi video se aina nangmandadana khutakta hapagi aina video se aina semjarakpani maramdi Manipur da chapumba mafamda Manipur mafamda kaphoriba ima mayam piba pisak angang mayam non kaphoriba do thamoi cha ga khoina halakpado ngasi Kuki lamsi sibagi moigi photo do ubada thamoi se nungai manghina thamoi siga akhoina kapaiba akhoina chaina phauhibado aduga akhogi ibung ipa mayam na chingakta ngasi cha dagi ana ayek marakta ingbagi un marakta phiron mafam marang khangdadana ngasi imale ba kandaba yade Kuki na halaiba akhogi piba student mauna linthoi ngambi hemanjit asumaina mayam moina hatkhiba mayam do adu mayam do ningjangakpada ngasi Kuki Mari mangak yaudana moigi tariba hakchang do ubada moigi makokta kathatlamba chabat law kathatlambagi photo do ubada thamoi siga chaina akhoina nariba chaina se khara khakti penba phawriaba chingrakta nana ibung upasina thak nikna arum hodana aduga awana kaya mayok nariba ima kaya na masau phangdana kaphoriba mayam do moi hujik phangba hogale ena khanbra thamoi se kharadi nungaiba phawriaba aduga hojikti kasardasu Kuki phaba hogale moina khulai puna changchalame aduna kasaramda lebe chinau singsu mioi baise ai khangna bani aina thajabiganu ekhoi maitai nataba akhoi maitai nataba akhoi yelobi nataba sakhangdaba kanaguma mada thajabiganu abi wafam simata su thamjaramge aduga loina na haijagadabadi hauji mi season waina khalliba Kuki singsina huji khallibase moigi khangnaba senna leiba jaba mi thiribani huji senna leiba yaba mi thiribani aduna sense pamdaba kanasu leite sengi tamaktani mayamna thoknaraga sen tanaribase adu oiragasu aigi ifurup yolaga aigi ichinau hatlaga aduga tanbagi paisa da ngaudogi sarupudi ai ama manghibana phayena khandaminasi aina haijabagi ngasi ichinau singda thamjariba wafam sidi sen haibasidi mayamsu loina pamnaribani adu oiragasu wakanse chamala khandasi aikhoigi tamakta akhoigi yelhomi mangnaba yelhomi da awana tagadaba asugumba akhoi soibada soina so adugma thabak akhoi wakan khoi thamoida khalloisi asi opamsi matang thamjarange aduga ngasi Kuki da hana mateng pangamba aduga mapanundai national media khangde Kuki gi favor da yam ngangamba singdo moisu jing mai pangba haurabani moisu ji khangba haurabani Bangladesh romda ji tutel Kuki aiba Kuki sidi maru tumna muthatkani aina moidi lepna leigrabani adu loiraga amuk Hojik Meghalaya dasu Kuki ST list tagi lawtho waina hojik moi protest toba haure aduga Kuki na hojik loisalakadaba phibam se yaurabani na moidi hojik moidi poppy plant tawbagi black money mayam ama moida leibani na paisa na sairaga mi leigai thirakani aba aduna akoi ichinau singda haijagadabadi
ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯆꯤꯡꯔꯛꯇ ꯀꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯃꯆꯥ ꯎꯕ ꯐꯪꯗꯗꯅ ꯆꯍꯤ ꯍꯦꯜꯂꯛꯑꯦ ꯏꯆꯥ ꯎꯕ ꯐꯪꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃ ꯎꯕ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯍꯧꯔꯤꯕ ꯄꯤꯛꯏꯕ ꯑꯉꯥꯡ ꯆꯍꯤ 5-6ꯇ ꯐꯥꯖꯔꯛꯏꯕꯁꯤꯅ ꯃꯄꯥ ꯍꯥꯏꯅ ꯁꯥꯟꯅꯒꯗꯕ ꯑꯗꯣ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯥꯡꯅ ꯂꯩꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯁꯤ ꯀꯥꯎꯁꯨ ꯀꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯝꯃꯤꯕꯁꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯃꯌꯥꯝꯗ ꯇꯥꯛꯆꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯏꯃꯣꯟꯗ ꯂꯩꯕꯁꯦ ꯃꯌꯥꯝꯗ ꯊꯝꯖꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞꯇꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯃꯔꯨ ꯇꯨꯝꯅ ꯃꯨꯊꯠꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝꯅ ꯃꯆꯥ ꯎꯕ ꯐꯪꯗꯅ ꯀꯞꯄꯤꯕ ꯏꯃꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯤꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯩꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯤ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯆꯔꯥ ꯍꯦꯟꯗꯅ ꯐꯤ ꯁꯦꯠꯄ ꯑꯩꯈꯣꯏꯒꯤ ꯏꯟꯊꯝꯊꯥꯗ ꯂꯤꯠꯀꯗꯕ ꯐꯤꯔꯣꯟ ꯑꯣꯂꯥꯡꯊꯥꯗ ꯅꯨꯡꯁꯤꯠ ꯑꯩꯈꯣꯏꯅ ꯐꯦꯟ ꯃꯈꯥꯗ ꯂꯩꯕꯗ ꯑꯣꯂꯥꯡꯊꯥꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯉꯁꯤ ꯆꯤꯡꯂꯛꯇ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯁꯤ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯍꯥꯏꯖꯒꯦ ꯉꯁꯤꯁꯦ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯕꯗ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯀꯥꯏ ꯍꯥꯏꯕꯗꯤ ꯄꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯞꯍꯧꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯅ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯖꯥꯗ ꯄꯣꯠꯂꯝ ꯐꯥꯎꯅ ꯋꯥꯁꯛꯂꯛꯄꯒꯤ ꯑꯋꯥꯕ ꯂꯩꯍꯧꯔꯤꯕ ꯀꯅꯥꯅ ꯄꯤꯁꯟꯗꯣꯏꯅꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯑꯗꯨꯒ ꯏꯃꯥ ꯃꯌꯥꯝꯅ ꯃꯆꯥ ꯎꯕ ꯐꯪꯗꯕꯒꯤ ꯀꯞꯍꯧꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯪꯂꯩꯄꯥꯛꯇ ꯋꯥꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯕꯗ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯑꯩꯅ ꯃꯣꯏꯔꯥꯡ ꯆꯟꯕ ꯐꯤ ꯏꯜꯂꯛꯑꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯊꯣꯛꯂꯛꯏꯁꯦ ꯀꯨꯀꯤ ꯃꯔꯤ ꯁꯥ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ makak kaaga hatliba makak kaaga sina taribado adumaina moinasu akoigi ibung yupaseng hatkiko adumaina moinasu akoigi piba angang student hemanjit linthoi ngambi adugumba bhan moina tamthina hatpigi ko aina khanbada thamoisiga ngasi moirang pi chanba illaga kuki sibagi video semge na ngasi thoklakpani akoina mi siraga kuki siraga ngasi thamoida penba phawrise karigino akoina thamoida ngasi penba phawribase aikoigi ima adumaina hatpigi akoigi abopu hingna mai thara hatkhi akoigi piba angang sing hatkhi adumaina tamthina moina akoibu hatpigi banina ngasi moi sibada akoi thamoida nuaitaba pokteaba aigi ibung yupabu adumaina hatkhraga moina sibada akoina ngasi karigi nuaitaba poktoribono akoi maitai gi thamoi aduki matik chawbani maitai na ngasi kuki moibu mathibong pijadana matam amada moibu akoina phi piraga mathibong piraga akoina thakpi gibani aduga ngasi moina akoi ibung yupa akoi ima kaya moina hatkibado aduduna ngasi thamoi siga moi siraga akoi thamoida penba phawriaba moidi adumaina loina lamsi siga sanu khalliaba minungsi habase moigi tamaktani machet ama poktre thamoi siga akhoi aduk jamna maitai akhoi se aduk jamna minungsi khangdabadi nate adu erisu akhoi da ngasi thamoi kaihaliba akhoi na ngasi moigi tamakta minungsi poktribase asigi haurak phamdi kuki moi masana oijabani kuki noi nasana noigi lambi loisenjabani noigi tamakta ngasi maitai na chunglokiba mayamdo ngasi di noibu hungatnaba noibu laukhat pinaba noibu mateng pangbinaba maitai haise leiraktragadi noigi lambi loirabani abase noi khango इचनाव मयाम याम सांगना हायरा रोगे थमोइसे खरसु नुंगाइतरे मणिपुरदगी हलकपा नुमिनिनी हुमनि त फारी अदुगा मणिपुरदा लैहौरिबा इचनाव मयाम दुगी मतो मोंगदो निंगसेंगई अदुकी मति ngasi थमोइसे पेंदे अदुना ngasi वीडियो से मतांग असिगा लोइसनजरगे वीडियो सिगा सोइरान यावकिबा क्या लैगा सोंगापि वाइना यिंगबिरिबा मयाम पुनम कि फमदा इकोक नोंजरी इबदो पाखंग मना याइ फरे कांगलै पाकना याइ फरे